Yanggoi sanana. Doctor, nangsi am tallibo. Mina ngakde sauki tause. Namdan hik sawande. Aiba. Aidi kaib tawdena. Yanggoi sana noklaga changsilaktuna. Hawai tharak maku khokpado masu yaushilli. Tombado amuk changa aga hairi. Tama, hore nungthen gina kamai tawba. Natai magata naro tomba. Itai ma, kari kari achapa tawse aino. Aiso luhong base kaya chalaktabani na khangdeni. Kari tawba yage se. Tomba, nangna phane haibadu sum tawroda. Chaw ama momo tawshira samosa tawshira. Gulara kaino mathumba amadi hamnabani. Shingjuna nupi mayumna puraknabani. Aduisu aikho sidaisu khara sindaba yaroi. Ahangine samosa laisabidana momo hapasi. Makhal se manga di shuhaningi. Keli chanara kainom tawraba. Hoine, adusu yaine. Yanggoi sanagi phondo lakpaduda kanano haini yengi. Laisina tawrakpa oirambaduda okhatlaga loud speaker thadui. Mau anobi oiba nungai bro iche. Nungai, horen mi kaya lakane. O adugi hai gen na tawraini. Aikhoi kun muk laage. Nangbu kai tawrike haujikpo. Kumargi nupi na hangakpani. Chak thonggi tawriye nine. Nini hoidi charabro. Chadrida. Icha leitadana. Cha kangana chaba phangdrena. Noi kaka na nganglamaga thokkibada ngai. Kari inchang thonggi hairino ne nangbo. Uti asangba thongsi adugi thonggi tawri. Tawjaro. Nine somuk thamage. Horen kierega ngairamuka che. Laisina hairakpani. Phondu thamnari. Yanggoi sana haujiktada. Sanarin bige message yauramidu urai. Message to the changaga yengi. Happy married life, dear bestie. Nakok phawu chiktana nungai na laiba oyuko. Yanggoi sana replied. Sanarin be, ai lake. Nangbu unarage soidana. Nang ai lakte haina sauram ganuko. Saudiye. Yanggoi sana na peri tawduna phone met paduda kaifa. Phone do phat lauraga karino haini yengi. Sanarin biga message thana ba oirambaduda. Phone do amuk piraga hairi. Kapkanuse. Sanarin biso nineso yam uninge ai. Nongma unaruraga loirisi. Haujikta yam strong oibe ma oiramaga khangpepe thara iduna. Ima masak khangcharaktabi aigidi nine ne ima su oirakpani. Masagi khomlang inbiduna aibu chawna ba yokpirakpani. Sanarin bikhagi mama nate aigi su imani. Karigumba sanarin bida thokliba thodokse. Aingonda thokpa oiramba tarasu. Ngasigi asigumna adumak tawkhini. Aigi punchidi. Aiga khwaidagi naknaba mina. Khwaidagi lapnaba misak oirakpani. Sana. Ai karisu khanjilaroige. Adubu wahai si chinpaldadi yamna laina haidoklabasu. Thamoi siga pukning siganadi. Aibu hek maithiba pibiribani. Kaifa tumina wakhal ama khanduna lei. Yanggoi sanana. Aduna doctor na aibu nungsi haibadusu. Mapung phana thajau haiba yadi. Punchi se. Aigi nungsi bagi namada changa aga. Leiriba lanthum sida mitaba ngaktamak oirami. Doctor su oi haibati na chadi. Aduga amuksu. Doctor di. Aine isana su khanjakibani. Sana. Yarani hawaisi. Chak thengani. Ai thonggat na batawrage. Asi hairaga. Chak thonggat pa hauki. Kai fasto ngai hak lep tuna leiramaga. Makhoi ki katam na kakhalakli. Tumin phamung da makhong yan thaduna phammaga. Wakhal amada mangduna phamduna lei. Aiso lalit na haibagi matong ina. Mahaka luhongba si yakibani. Adubo ai magi leiriba lanthum singsida mikabati laikidi. Yanggoi sanado makhoi ki kada changakpada. Kaifane imang mangaga phamambaduda. Kaidorage doctor sida manga amuk phama leiramisiba. Emotional oiriro kaino. Yam khanjilanusi. Aidi chamna haibani. Kaifa yanggoi sanagi makhwangda kola aga hairi. Sana. Nangna ingonda nungaitaba ama leirakpa thoasu. Nasanda tanda tumin phumjinduna thamganuko. Aina khangde hairisu khangdri phawba haigadaba ko. Tumin apangba ibu hundoktuna thambiramganu. Kaino kaidorage doctor. Nang yam henjina khanjin mali. Nupanabu thamo yam piksili do kaigino. Asi haiduna kaifagi makokta makhotuna thengi. Khangde. Nupa oirisu pakhatpa amadi phawai. Yanggoi sana tapna kole du thadok halaga hairi.
ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯗꯣꯛꯇꯔꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯇꯣꯏꯕ? ꯑꯁꯨꯛ ꯋꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯔꯒ. ꯑꯁꯦꯡꯕꯒꯤ? ꯊꯥꯖꯗꯕꯤꯒ ꯇꯧꯏ. ꯍꯥꯏꯗꯧ ꯋꯥꯗꯤ ꯍꯥꯏꯗ꯭ꯔꯦ. ꯑꯩꯅ ꯇꯧꯔꯤꯁꯦ. ꯀꯩ ꯋꯥꯅꯣ? ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤꯗ ꯑꯩ. ꯑꯆꯥ, ꯗꯣꯛꯇꯔ. ꯅꯪ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯀꯔꯤꯅꯣꯝ ꯇꯧꯔꯦ. ꯅꯪꯅ ꯅꯠꯇ꯭ꯔꯣ ꯁꯤ? ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯒꯦ ꯍꯥꯏꯕꯕꯣ? ꯌꯥꯡꯒꯣꯏꯁꯅꯥ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯃꯈꯥꯗ ꯗꯣꯛꯇꯔ ꯎꯅꯕ ꯃꯤ 2 ꯂꯥꯛꯍꯧꯋꯦ ꯍꯥꯏꯒꯦ ꯇꯧꯕ. ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯑꯅꯤꯃꯛ. ꯀꯩꯐꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯊꯣꯛꯈꯤ. ꯌꯥꯡꯒꯣꯏꯁꯅꯥ ꯃꯊꯟꯇ. ꯑꯩꯁꯦ ꯃꯥꯏ ꯃꯇꯧꯁꯤꯗ ꯄꯨꯔꯥ ꯉꯥꯎꯕꯤꯅꯤ ꯑꯣꯏꯍꯜꯂꯤꯁꯦ. ꯀꯩꯐꯥꯅ ꯃꯈꯥꯗ ꯀꯨꯝꯃꯛꯄꯗꯗꯤ ꯃꯦꯗꯤꯀꯦꯜ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯑꯃ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ. ꯀꯩꯐꯥ ꯎꯕꯗ, ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯌꯧꯍꯟꯕꯤꯔꯛꯇ꯭ꯔꯁꯨ ꯏꯁꯥꯅ ꯍꯦꯛꯇ ꯑꯌꯨꯛꯁꯤꯗ ꯆꯦꯜꯂꯛꯑꯕꯅꯤ. ꯀꯔꯥꯏꯅꯣ ꯅꯣꯏ ꯍꯤꯔꯣꯏꯟ ꯀꯧꯊꯣꯔꯛꯎꯗꯅ. ꯀꯩꯐꯥꯅ, ꯏꯇꯥꯎ, ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯏ ꯈꯪꯗꯕꯅꯤꯅꯦ. ꯂꯩꯌꯦ, ꯀꯧꯊꯣꯔꯛꯀꯦ. ꯀꯝꯗꯧꯔꯤ ꯅꯣꯏꯗꯤ? ꯅꯨꯡꯉꯥꯏꯔꯤꯀꯣ? ꯇꯣꯝꯕꯥ, ꯇꯥꯕ꯭ꯔꯥ? ꯆꯥ ꯆꯥꯅꯕ ꯄꯨꯊꯣꯔꯛꯎꯍꯦ. ꯌꯥꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯗꯤ ꯇꯧꯔꯨꯔꯅꯨ. ꯆꯥꯛ ꯂꯣꯏꯍꯧꯔꯕꯅꯤ. ꯉꯜꯂꯤꯉꯩꯁꯤꯗ ꯆꯠꯂꯨꯔꯁꯦꯅ ꯍꯦꯛꯇ ꯍꯧꯅꯔ ꯂꯥꯛꯑꯕꯅꯤ. ꯍꯦꯔꯥ, ꯆꯥ ꯃꯆꯥ ꯑꯃ ꯊꯛꯄꯕꯨ. ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯌꯥꯡꯒꯣꯏꯁꯅꯥꯗꯨ ꯆꯥ ꯆꯥꯅꯕ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯀꯩꯐꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯅꯣꯛꯃꯤ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯁꯨꯛ ꯁꯨꯛꯅ ꯌꯦꯡꯉꯛꯏ. ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯐꯥꯗ, ꯅꯪꯗꯤ ꯁꯛ ꯐꯖꯕꯤ ꯉꯥꯛꯇꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩꯀꯣ. ꯀꯩꯐꯥ ꯅꯣꯛꯂꯒ ꯌꯥꯡꯒꯣꯏꯁꯅꯥꯗ ꯍꯥꯏꯔꯛꯏ. ꯂꯥꯛꯑꯣ, ꯑꯩ ꯏꯃꯥꯟꯅꯕꯅꯤ. ꯁꯛ ꯈꯪꯅꯔꯨ ꯂꯥꯛꯑꯣ. ꯌꯥꯡꯒꯣꯏꯁꯅꯥ ꯆꯥ ꯀꯞꯇꯨ ꯇꯦꯕꯜꯗꯨꯗ ꯑꯃꯃꯝ ꯊꯝꯃꯒ ꯁꯤꯡꯒꯜ ꯁꯣꯐꯥ ꯑꯃꯗ ꯐꯝꯃꯛꯏ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯌꯥꯡꯒꯣꯏꯁꯅꯥ ꯆꯥꯛꯈꯨꯝꯗ ꯆꯪꯒꯦꯅ ꯊꯣꯛꯄꯒ ꯀꯩꯐꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯗꯨꯅ, ꯗꯣꯛꯇꯔ ꯀꯩꯐꯥꯗꯤ ꯗꯣꯛꯇꯔ ꯃꯥꯂꯌꯥꯒꯅ ꯍꯦꯟꯅ ꯆꯥꯅꯩꯗ. ꯃꯃꯥꯟꯅꯕꯗꯨꯅ, ꯍꯩ, ꯀꯔꯤꯅꯣ? ꯅꯪ ꯋꯥꯗꯨ ꯃꯇꯥꯡ ꯆꯥꯗꯦ. ꯀꯩꯅꯣ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯀꯩꯐꯥ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯊꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯋꯥꯀꯥꯏ ꯉꯥꯡꯂꯔꯤꯕꯤ ꯅꯨꯄꯤꯁꯤ ꯑꯐꯕꯤꯗꯤ ꯅꯠꯇꯦ. ꯊꯑꯣꯏꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯕ ꯄꯥꯝꯕꯤ ꯑꯃꯅꯤ. ꯃꯍꯥꯛ ꯃꯃꯥꯡꯊꯛꯇ ꯀꯩꯐꯥꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯈꯤꯕꯤ ꯑꯃꯅꯤ ꯅꯨꯄꯤꯁꯤ. ꯀꯔꯝꯕ ꯅꯥꯔꯣꯟꯗ ꯃꯃꯥꯟꯅꯕꯁꯤꯅ ꯈꯪꯅꯔꯝꯕꯅꯣ ꯍꯥꯏꯕ ꯀꯩꯐꯥ ꯈꯪꯗꯦ. ꯑꯗꯨꯕꯨ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯃꯍꯥꯛ ꯅꯣꯡꯃꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯗꯦ. ꯃꯃꯥꯟꯅꯕꯗꯨ ꯃꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯏꯀꯥꯏꯔ ꯃꯥꯜꯂꯤ. ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ. ꯀꯩꯐꯥ ꯊꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ. ꯌꯥꯡꯒꯣꯏꯁꯅꯥ ꯀꯔꯤꯁꯨ ꯇꯥꯍꯧꯗꯕꯒꯨꯝ, ꯆꯠꯈ꯭ꯔꯕ? ꯆꯥꯛ ꯁꯦꯝꯃꯛꯑꯣꯔꯥ ꯗꯣꯛꯇꯔ? ꯁꯅꯥ. ꯁꯦꯝꯃꯣ. ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯉꯁꯨ ꯐ꯭ꯔꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯤ ꯀꯩꯐꯥꯒꯤ ꯑꯃꯨꯛ ꯇꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ. ꯌꯥꯡꯒꯣꯏꯁꯅꯥ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯁꯦꯝꯃꯛꯑꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ. ꯌꯥꯡꯒꯣꯏꯁꯅꯥ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ. ꯇꯣꯝꯕꯥ, ꯅꯣꯏ ꯇꯥꯃꯣ ꯆꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯅꯕ ꯇꯧꯔ ꯂꯥꯛꯑꯣ ꯅꯪꯁꯨ. ꯏꯇꯩꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. ꯊꯕꯛ ꯌꯥꯝꯃꯦ, ꯁꯠ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨ ꯂꯥꯎ. ꯇꯣꯝꯕ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯝꯃꯝꯃꯒ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯤ. ꯀꯩꯐꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯒ ꯇꯣꯝꯕꯗ ꯅꯨꯡꯊꯤꯟꯒꯤ ꯁꯣꯏꯗꯅꯕ ꯁꯤꯟꯅꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ. ꯌꯥꯡꯒꯣꯏꯁꯅꯥ ꯕꯦꯒ ꯑꯃ ꯄꯥꯏꯔꯒ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯗꯣꯛꯇꯔꯅ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯃꯄꯣꯠ ꯀꯥꯎꯔꯝꯃꯗꯤ ꯁꯣꯏꯗ꯭ꯔꯣ? ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯌꯦꯡꯉꯒ ꯊꯣꯛꯄꯤꯕ ꯌꯥꯗ꯭ꯔꯣ? ꯑꯩꯒꯤ ꯑꯋꯥꯗꯕ ꯑꯁꯣꯏ ꯑꯔꯥꯛ ꯁꯦꯝꯗꯣꯛꯄꯤꯅꯕ ꯑꯃ ꯂꯥꯛꯑꯦꯅ ꯊꯑꯣꯏꯅ ꯁꯣꯏꯒꯦꯅ ꯁꯣꯏꯔꯤꯕ ꯑꯣꯏꯔꯕꯗꯣ. ꯑꯆꯥ, ꯌꯥꯝ ꯇꯜꯂꯤꯅ ꯗꯣꯛꯇꯔ ꯅꯪꯗꯤ. ꯏꯔꯦꯟꯖꯅ ꯂꯩꯔꯝꯃꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯌꯥꯡꯒꯣꯏꯁꯅꯥ ꯉꯥꯏꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯀꯣꯜꯂꯤꯛꯅꯆꯤꯡꯕꯗꯨ ꯐꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯏꯃꯨꯡꯗꯣ ꯑꯃꯨꯛꯀ ꯄꯨꯂꯞ ꯑꯣꯏꯅ ꯋꯥꯏ ꯇꯩꯊꯣꯛꯏ. ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯀꯩꯐꯥꯅ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯆꯥꯏꯔꯝꯕꯁꯤꯡꯗꯨ ꯑꯃꯨꯛ ꯇꯞꯅ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯥꯗꯨ ꯑꯃꯨꯛ ꯋꯥꯏ ꯁꯤꯠꯆꯤꯜꯂꯒ ꯇꯩꯊꯣꯛꯑꯝꯃꯒ ꯐꯤ ꯁꯨꯐꯝꯗ ꯀꯩꯐꯥꯒꯤ ꯃꯐꯤ ꯑꯃꯣꯠꯄꯁꯤꯡꯗꯨ ꯄꯨꯔꯛꯇꯨꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯍꯥꯞꯆꯤꯜꯂꯤꯉꯩ ꯀꯨꯃꯥꯔꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏ. ꯍꯜꯂꯣ, ꯅꯤꯅꯦ. ꯉꯁꯥꯏ ꯍꯥꯏꯕ ꯀꯥꯎꯏ. ꯁꯤꯡꯖꯨꯗꯨ ꯑꯗꯨꯗ ꯑꯃꯨꯛ ꯁꯤꯜꯂꯝꯃꯅꯨ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯄꯨꯔꯛꯑꯒꯦ. ꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯀꯔꯤ ꯇꯧꯔꯤꯒꯦ? ꯆꯥꯔꯤꯅꯤꯅꯦ. ꯐꯤ ꯈꯔ ꯁꯨꯔꯝꯕꯅꯤ. ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯥꯗ ꯃꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯇꯥꯕꯗꯨꯗ ꯌꯥꯡꯒꯣꯏꯁꯅꯥꯅ, ꯅꯤꯅꯦ, ꯑꯩ ꯐꯣꯟ ꯁꯦꯝꯗ ꯊꯝꯒꯦꯀꯣ. ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ. ꯊꯝꯃꯣ.
Yanggoi sana thuna laklaga makhada thuna komakpadadi sana hanbina tombada chaiduna leirami. Yanggoi sanana Kaigino tombana kaidauramage hangudana masada Tomba nang kaidorure Tomba khumde tumina lei Yanggoi sanana Aina ngise dadabra tombana Itaima ai karamda Hai tawshinanu yeningdeni minai macha Sana hanbina hairakpani Yanggoi sanana Kari khonda laktano phaza na ngangbiu thina ngangninge kusi phazana ngangninge kusi ado mafam sidadi nangi kusi dawudu yarui sidi aige yum khange ko haima nang si mau anobi ni ko ngammi da koi bima mau anobi di minatro hek lak baga khatna ba haurari dubu kari kokno ahan chuphada mawoire hai ai nangonda ngangde ko tomba siminai nati masu yum sigi member amani Prap laaga aigi yum sida leiba mi amada hekta ngang lerabadi masana karino haina hangakpadabani ai angang oijarabasu niyomda chatpa mini mathong maram khangdaba mari makhong samnadaba wangang basu ai hainade tawngam bi aphawi oini khanbadunani laina nama thun loksinkribado matang sida aigi ima pusilaklaga aina sontharakani haibadi khallunu nang dawna na chagi amangba ugadabagi saruk aigi ima duna phare yaurida ai Nakoigi thabak amatti yauroi bai Asi haiduna sana hanbi sauna chatkri Yanggoi sanana Ngamsu ngamoidabada aingonda ga sahuja sari Yaugadu kaino nangonda yaubiyo na nekhiba laite Tombada onchilaklaga Self defense su khara haigadabani tomba Nangna pamdaba yaningdaba wa hairasu hoi na sum chatladi nangbu biyoina thabiroi Khangabai na hairise Tomba khange haibago Mangak no mai Yanggoi sanastu mathakta amuk kakri Tawgadaba mathau loisilaga Nungthin luhong nungan balakpagi kharaki tuna leiringai Kaifa phone tawri Hello doctor Tombadubu achapat ka do laururaba Tombada sam haibirano angang se wari aina phanaba tawragi yari Matai ma phabi phangjabadagi Tombato nan dawri Yanggoi sana nokthori Keba loiraga makhada amuk kumaaga Ratanagi kaduda changaaga Ratanagi photo mamangda ngaihak tumina leplaga le Aduga dup ahum chamkhatlaga kambi duda yungsilamaga khoiram mammaga thoglakpada luhongba nonganbagi lakpasingduga thengnari Kumargi nupidu Yanggoi sanana kadudagi thoglakpada ingak-ngakni yengai Asukkoiba matamsi kaifa nattana midi tokhraga jiba amada changdriba mafamni Mafam sida kari thoki Kaifaga mari lainai haibadi Kumarna haibadagi khangi Adubu Masana changudriba oibana Thangai singna ka sida kari lairi haiba Khangbadi ngamamde Yanggoi sana Lakliba mayamdo Harau kausinduna Manungda changminarakle Lakliba midu yamdabanina Mathakta phamludre Makhagi phampham kaduda Adumak phamnari Kumargi nupido Wafam khara hangningnasu hangjiludre Mayam laibanina Yanggoi sanana haikiba catering service ki miyoi singduna acha athak thangdoklaktuna mayamdo harau wari sanaduna leiri asumna mayamdo amuk hanakri Yanggoi sanasu numidang wairamgi mau ama oibagi mathau tawraga chakhomda chalonduna leiri ngaidani nongsaba changakpado Yanggoi sanana danong saba doctor di sumangda kanagana wari kana sahubani Yanggoi sana thuna thoklakle kaifado matung onchilaga phone do wari sanaduna leirami aisu aigi nupi senarage nangsu nangi nupi du seno asi hairaga phone do kakthatlaga mamai lei thoklakpada Yanggoi sana leptuna leirambaduda aigi nupi se phadi phachaba chani he doctor pakhat kano ai kanano hangoi oiramdawa mi do ai khangi ai gamba angang amaga ngangnaba ngamdraga nokningi he ngasai kharadi tongnakraba ngasai gidudi casting ni film watli doctor yengoidra kaifado makhol thokna noklai aduga imungda changminarakle nongsabaga tombaga do wari sanaduna leirami kaifa ubada nongsabana dinaba marubdagi nupini hena lumna lawjabai taw hairakliba wado kari matang no haiba khangasu kaifa ipang pangsinaraga hairi karino kaidawe haino tombana aidi karim haidi ko tamo Yanggoi sana noklaga nongsabada danong saba kaino nangnei khoi doctor da oina selai sina
Nate, karinom hangge. Karino, kaidore? Ngasai, chokri makoi thi-thinaraga danong sabagi kaada leirame haise kamdaubono. Chokri makhaktu kanagombi amada khudol pininga ira. Nong saba tuminle, tombana. Hoine, ngasaygi chokrido aisu khaleni. Mi amaga wari watai taunara phaminarame hairadi ani sumasuni. Kainomni, tamo nong saba nangido. Nong saba wa pumnamak thaidoklaga. Achapot kamda khakdro, khara chagidana karino. Wa thaido ini khangbana makhoi loina nokphe tawraga nong sabada yengduna lei.